ꯃꯛꯇꯗ ꯇꯥꯏꯕꯪ ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤ ꯑꯃꯗꯤ ꯁꯔꯒꯥꯅꯤꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯑꯍꯤꯡꯕ ꯃꯄꯨ ꯏꯕꯨꯡꯉꯣꯕꯨ ꯖꯤꯁꯨꯒꯤ ꯃꯤꯡꯗ ꯊꯥꯒꯠꯆꯔꯤ. ꯉꯁꯤꯁꯨ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯔꯤꯚꯔꯦꯟ ꯄꯥꯁꯇꯔ ꯄꯥꯛ ꯌꯣꯡ ꯒ꯭ꯌꯨꯒꯤ ꯇꯦꯁꯇꯤꯃꯣꯅꯤ ꯍꯦꯚꯟ ꯑꯦꯟ ꯍꯦꯜ 1001 ꯑꯔꯣꯏꯕ ꯇꯥꯡꯀꯛ. ꯉꯁꯤ ꯇꯝꯖꯔꯤꯕ ꯁꯟꯗꯣꯛꯆꯔꯤꯕ ꯇꯦꯁꯇꯤꯃꯣꯅꯤ ꯑꯁꯤ ꯑꯁꯦꯡꯕ ꯇꯦꯁꯇꯤꯃꯣꯅꯤ ꯑꯗꯨꯅꯤ. ꯑꯗꯣꯝꯕꯨ ꯁꯦꯔꯥꯟꯅꯕ ꯄꯤꯕ ꯇꯦꯁꯇꯤꯃꯣꯅꯤ ꯑꯗꯨ ꯅꯠꯇꯦ. ꯑꯗꯣꯝꯗ ꯑꯀꯤꯕ ꯋꯥꯔꯤ, ꯕꯨꯠ ꯕ꯭ꯔꯦꯛꯀꯤ ꯑꯣꯏꯕ ꯋꯥꯔꯤ ꯄꯨꯗꯨꯅ ꯂꯥꯛꯆꯕ ꯅꯠꯇꯦ. ꯉꯥꯏꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯅꯕ ꯅꯠꯇ꯭ꯔꯒ ꯉꯥꯏꯍꯥꯛꯀꯤ ꯑꯗꯣꯝꯕꯨ ꯀꯤꯍꯟꯅꯕ ꯋꯥꯔꯤ ꯑꯗꯨ ꯅꯠꯆꯗꯦ. ꯉꯁꯤ ꯁꯟꯗꯣꯛꯆꯔꯤꯕ ꯇꯦꯁꯇꯤꯃꯣꯅꯤ ꯑꯁꯤ ꯅꯍꯥꯛꯅ ꯊꯥꯖꯕ ꯑꯃꯁꯨꯡ ꯊꯥꯖꯗꯕ ꯑꯗꯨꯗꯤ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯃꯐꯝꯗ ꯅꯪꯅ ꯄꯤꯒꯗꯕ ꯊꯝꯃꯣꯏꯅꯤ. ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯋꯥꯍꯩꯁꯤꯡ ꯑꯁꯤꯗꯤ ꯄ꯭ꯔꯚꯨꯅ ꯉꯁꯤ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯍꯤꯡꯂꯤꯕ ꯑꯩꯈꯣꯏꯕꯨ ꯐꯣꯡꯗꯣꯛꯄꯤꯅꯅꯕ ꯑꯈꯟꯅꯅ ꯃꯤ ꯑꯃꯕꯨ ꯁꯤꯖꯤꯟꯅꯕꯤꯕ ꯑꯗꯨꯅꯤ. ꯅꯍꯥꯛꯅ ꯇꯥꯕꯤꯕ ꯅꯠꯇ꯭ꯔꯒ ꯇꯥꯕꯤꯗꯕ ꯑꯗꯨ ꯏꯁꯣꯔꯒꯤ ꯃꯥꯡꯗꯅꯤ. ꯁꯟꯗꯣꯛꯆꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯉꯁꯤꯁꯨ ꯑꯗꯣꯝꯅ ꯇꯥꯕꯤꯒꯅꯤ ꯈꯟꯅ ꯇꯦꯁꯇꯤꯃꯣꯅꯤ ꯑꯁꯤ ꯇꯝꯖꯔꯤ. ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯏꯁꯣꯔꯅ ꯕꯣꯔ ꯄꯤꯕꯤꯕ ꯑꯣꯏꯁꯅꯨ. ꯂꯣꯏꯅꯅ ꯑꯗꯣꯝꯒꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠꯇ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯍꯦꯟꯅ ꯍꯦꯟꯅ ꯅꯛꯁꯤꯟꯕ, ꯂꯣꯏꯅꯅ ꯙꯔꯃ ꯆꯦꯟꯕꯒꯤ ꯈꯣꯡꯊꯥꯡ, ꯙꯔꯃ ꯆꯦꯟꯕꯒꯤ ꯂꯝꯕꯤꯗ ꯍꯦꯟꯅ ꯍꯦꯟꯅ ꯆꯪꯁꯤꯟꯕ ꯉꯝꯕ ꯑꯣꯏꯁꯅꯨ ꯍꯥꯏꯅ IPJIT ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯗꯣꯝꯕꯨ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯕꯣꯔ ꯄꯤꯖꯔꯤ. ꯍꯧꯖꯤꯛ ꯂꯧꯃꯤꯟꯅꯔꯁꯤ ꯇꯦꯁꯇꯤꯃꯣꯅꯤ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯁꯔꯨꯛ. ꯃꯗꯨ ꯌꯥꯝꯅ ꯑꯀꯤꯕ ꯁꯛꯇꯝꯅꯤ. ꯑꯁꯤꯒꯨꯝꯕ ꯁꯛꯇꯝ ꯑꯁꯤꯒꯤ ꯁꯥꯈꯤ ꯂꯧꯔꯕ ꯃꯇꯨꯡꯗ ꯑꯩ ꯄ꯭ꯔꯤꯊꯤꯕꯤꯗ ꯍꯜꯂꯛꯈꯤ. ꯑꯗꯨꯗꯒꯤ ꯑꯩꯅ ꯑꯩꯒꯤ ꯄꯩꯁꯥ ꯑꯃꯗꯤ ꯂꯟ-ꯊꯨꯝ ꯄꯨꯝꯅꯃꯛ ꯑꯇꯩꯁꯤꯡꯗ ꯄꯤꯊꯣꯛꯂꯝꯃꯤ. ꯑꯔꯥꯟ ꯈꯨꯕꯝ ꯍꯥꯏꯕꯁꯤ ꯄꯩꯁꯥꯅ ꯅꯠꯇ꯭ꯔꯒ ꯂꯟ-ꯊꯨꯝꯅ ꯇꯥꯟꯕ ꯉꯝꯗꯦ. ꯃꯁꯤꯗꯤ ꯊꯥꯖꯕꯅꯅꯤ. ꯈꯝꯅꯨꯡ ꯂꯩꯕꯥꯛ ꯑꯁꯤꯗꯤ ꯈꯪꯉꯝꯗꯕ ꯑꯃꯗꯤ ꯑꯋꯥꯕ ꯃꯐꯝꯅꯤ. ꯃꯁꯤꯗꯤ ꯂꯣꯝꯅꯥꯏꯗꯕ ꯑꯋꯠ ꯑꯅꯩ ꯑꯗꯨꯅꯤ. ꯑꯩꯅ ꯃꯐꯝ ꯑꯗꯨꯗ ꯃꯤꯁꯤꯡ ꯃꯗꯨꯗꯤ ꯌꯥꯝꯅ ꯑꯊꯧꯕ ꯍꯣꯔꯥꯏꯅ ꯃꯈꯣꯏꯒꯤ ꯃꯀꯣꯛꯁꯤꯡ ꯀꯛꯊꯠꯇꯨꯅ ꯊꯝꯕꯤꯔꯕ ꯃꯤꯁꯤꯡꯕꯨꯁꯨ ꯎꯔꯛꯈꯤ. ꯑꯩꯅ ꯗꯨꯠ ꯑꯗꯨꯗ ꯍꯪꯈꯤ, ꯀꯔꯤ ꯐꯠꯇꯕ ꯇꯧꯔꯨꯗꯨꯅ ꯃꯤꯁꯤꯡ ꯑꯁꯤꯅ ꯑꯁꯤꯒꯨꯝꯕ ꯁꯥꯊꯤꯕ ꯑꯋꯥꯕꯁꯤ ꯐꯪꯂꯤꯕꯅꯣ? ꯗꯨꯠ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯈꯨꯝꯂꯛꯈꯤ, ꯀꯥꯟꯅꯕ ꯑꯃꯁꯨꯡ ꯑꯐꯕ ꯄꯣꯠꯁꯤꯡꯕꯨ ꯈꯟꯅꯅꯕ ꯏꯁꯣꯔꯅ ꯃꯈꯣꯏꯗ ꯕ꯭ꯔꯦꯟ ꯍꯥꯏꯕꯗꯤ ꯕꯨꯙꯤꯁꯤꯡ ꯄꯤꯕꯤꯈ꯭ꯔꯦ. ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯃꯤꯁꯤꯡ ꯑꯁꯤꯅ ꯐꯠꯇꯕ ꯄꯣꯠꯁꯤꯡꯒꯤ ꯃꯔꯝꯗ ꯈꯜꯂꯝꯃꯤ. ꯃꯈꯣꯏꯅ ꯍꯛꯆꯥꯡꯒꯤ ꯑꯄꯥꯝꯕ ꯄꯣꯠꯁꯤꯡꯒꯤ ꯃꯔꯝꯗ ꯈꯜꯂꯝꯃꯤ. ꯃꯊꯪꯗ ꯑꯩꯅ ꯎꯔꯝꯃꯤ ꯃꯤꯁꯤꯡꯕꯨ ꯑꯊꯧꯕ ꯄꯣꯠꯁꯛ ꯑꯃꯅ ꯊꯤꯟꯗꯠꯄꯤꯕ ꯑꯃꯁꯨꯡ ꯃꯇꯨꯞ ꯅꯥꯏꯅ ꯀꯛꯊꯠꯄꯤꯕꯒꯤ ꯁꯛꯇꯝ ꯑꯗꯨ. ꯃꯗꯨ ꯑꯀꯤꯕ ꯁꯛꯇꯝꯅꯤ. ꯑꯩꯅ ꯍꯪꯂꯝꯃꯤ, ꯃꯁꯤꯒꯤ ꯃꯤꯁꯤꯡ ꯑꯁꯤꯗꯤ ꯀꯔꯤ ꯇꯧꯔꯨꯕꯒꯤꯅꯣ? ꯑꯁꯨꯛ ꯁꯥꯊꯤꯅ ꯑꯣꯠꯄꯤꯕ ꯑꯁꯤꯒꯨꯝꯕ ꯑꯣꯏꯔꯤꯕꯁꯤꯕꯨ ꯃꯈꯣꯏꯅ ꯀꯔꯤ ꯇꯧꯔꯨꯕꯒꯤꯅꯣ? ꯗꯨꯠ ꯑꯗꯨꯅ ꯈꯨꯝꯂꯛꯈꯤ, ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯃꯈꯣꯏꯒꯤ ꯆꯔꯆꯁꯤꯡꯗ ꯏꯁꯣꯔꯒꯤ ꯁꯦꯕꯥ ꯇꯧꯈꯤꯗꯕ ꯑꯍꯟꯁꯤꯡ ꯑꯃꯁꯨꯡ ꯗꯤꯀꯟꯁꯤꯡꯅꯤ. ꯊꯥꯡꯒꯩ ꯁꯦꯡꯅ ꯃꯈꯣꯏꯅ ꯏꯁꯣꯔꯒꯤ ꯊꯕꯛ ꯁꯨꯕ ꯅꯠꯇ꯭ꯔꯒ ꯁꯦꯕꯥ ꯇꯧꯕ ꯄꯥꯝꯈꯤꯗꯦ. ꯃꯈꯣꯏꯅ ꯍꯦꯛ ꯄꯥꯝꯖꯈꯤꯕ ꯄꯣꯠꯁꯛꯁꯤꯡ ꯑꯗꯨꯗꯤ ꯃꯤꯅ ꯄꯤꯔꯛꯄꯗꯒꯤ ꯐꯪꯕ ꯑꯃꯗꯤ ꯆꯔꯆꯀꯤ ꯃꯦꯝꯕꯔꯁꯤꯡꯗꯒꯤ ꯂꯧꯕ ꯐꯪꯕ ꯑꯗꯨꯅꯤ. ꯑꯩꯅ ꯎꯔꯝꯃꯤ ꯆꯔꯆꯀꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯃꯗꯤ ꯗꯤꯀꯟꯁꯤꯡꯕꯨ ꯑꯃꯁꯨꯡ ꯑꯇꯩ ꯂꯦ ꯕꯤꯂꯤꯚꯔꯁ ꯍꯥꯏꯕꯗꯤ ꯆꯔꯆꯀꯤ ꯑꯣꯏꯕ ꯊꯕꯛꯇ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯌꯥꯎꯗꯕ, ꯏꯁꯣꯔꯒꯤ ꯁꯦꯕꯥ ꯇꯧꯗꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯐꯠꯇꯕ ꯂꯥꯏꯁꯤꯡꯅ ꯑꯣꯠ-ꯅꯩꯔꯝꯃꯤ. ꯂꯥꯏꯁꯤꯡ ꯑꯗꯨꯅ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯔꯩꯗ ꯃꯈꯨꯜ ꯑꯃ ꯍꯨꯠꯂꯒ ꯋꯥꯌꯔ ꯑꯃꯅ ꯃꯈꯣꯏ ꯑꯃꯒ ꯑꯃꯒꯒꯤ ꯃꯔꯩꯁꯤꯡ ꯐꯥꯎꯅꯗꯨꯅ ꯂꯦꯡꯂꯝꯃꯤ. ꯑꯗꯨꯗꯒꯤ ꯂꯥꯏꯁꯤꯡ ꯑꯗꯨꯅ ꯋꯥꯌꯔ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯆꯤꯡꯂꯝꯃꯤ. ꯑꯩꯅ ꯑꯃꯨꯛ ꯍꯟꯅ ꯍꯪꯂꯝꯃꯤ, ꯄ꯭ꯔꯤꯊꯤꯕꯤꯗ ꯃꯈꯣꯏꯅ ꯀꯔꯤ ꯇꯧꯈꯤꯕꯒꯤꯅꯣ? ꯗꯨꯠ ꯑꯗꯨꯅ ꯈꯨꯝꯂꯛꯈꯤ, ꯃꯈꯣꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯈꯜꯒꯤ ꯄꯥꯞ ꯃꯔꯤ ꯂꯪꯖꯈꯤ. ꯑꯍꯥꯟꯕꯗ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯄꯥꯁꯇꯔꯁꯤꯡꯕꯨ ꯑꯁꯣꯏꯕ ꯊꯤꯗꯨꯅ ꯍꯥꯏꯊꯤꯔꯝꯃꯤ. ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯄꯥꯁꯇꯔꯁꯤꯡꯒꯤ ꯃꯔꯝꯗ ꯐꯠꯇꯕ ꯉꯥꯡꯂꯝꯃꯤ. ꯃꯈꯣꯏꯅ ꯄꯥꯁꯇꯔꯁꯤꯡꯒꯤ ꯑꯁꯣꯏꯕ ꯊꯤꯗꯨꯅ ꯀꯔꯦꯝꯅꯗꯨꯅ ꯃꯤꯋꯥ ꯉꯥꯡꯅꯔꯝꯃꯤ. ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯇꯧꯗꯨꯅ ꯄꯥꯞ ꯂꯪꯁꯤꯟꯖꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯑꯩꯅ ꯂꯥꯎꯖꯔꯤ, ꯄꯨꯛꯅꯤꯡ ꯍꯣꯡꯂꯣ, ꯄꯨꯛꯅꯤꯡ ꯍꯣꯡꯂꯣ. ꯗꯨꯠ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯝꯃꯤ, ꯑꯅꯤꯁꯨꯕꯗ ꯃꯈꯣꯏꯒꯤ ꯋꯥꯍꯩꯅ ꯆꯔꯆꯄꯨ ꯏꯀꯥꯏꯕ ꯄꯤꯔꯝꯃꯤ. ꯃꯈꯣꯏꯅ ꯑꯇꯩ ꯈ꯭ꯔꯤꯁꯇꯤꯌꯟꯁꯤꯡ ꯊꯥꯖꯕ ꯂꯩꯕ ꯃꯤꯁꯤꯡꯗ
ꯐꯥꯎꯕ ꯆꯔꯆ ꯀꯥꯗꯅꯕ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯊꯥꯖꯕ ꯇꯣꯛꯅꯅꯕ ꯍꯥꯏꯔꯝꯃꯤ ꯑꯃꯗꯤ ꯑꯌꯦꯠꯄ ꯄꯤꯔꯝꯃꯤ ꯊꯥꯖꯕ ꯈ꯭ꯔꯤꯁꯇꯤꯌꯟꯁꯤꯡꯅ ꯏꯁꯣꯔꯒꯤ ꯁꯦꯕꯥ ꯇꯧꯕ ꯇꯣꯛꯅꯅꯕ ꯃꯈꯣꯏꯅ ꯉꯝꯕ ꯃꯈꯩ ꯍꯣꯠꯅꯔꯝꯃꯤ ꯃꯁꯤꯒꯤ ꯐꯠꯇꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯊꯥꯖꯕ ꯀꯌꯥꯕꯨ ꯈꯨꯗꯤ ꯊꯤꯍꯜꯂꯤ ꯗꯨꯠ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯝꯃꯤ ꯑꯅꯤꯁꯨꯕꯗ ꯃꯈꯣꯏꯒꯤ ꯋꯥꯍꯩꯅ ꯆꯔꯆꯄꯨ ꯏꯀꯥꯏꯕ ꯄꯤꯔꯝꯃꯤ ꯃꯈꯣꯏꯅ ꯑꯇꯩ ꯈ꯭ꯔꯤꯁꯇꯤꯌꯟꯁꯤꯡ ꯊꯥꯖꯕ ꯂꯩꯕ ꯃꯤꯁꯤꯡꯗ ꯐꯥꯎꯕ ꯆꯔꯆ ꯀꯥꯗꯅꯕ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯊꯥꯖꯕ ꯇꯣꯛꯅꯕ ꯍꯥꯏꯔꯝꯃꯤ ꯑꯃꯗꯤ ꯑꯌꯦꯠꯄ ꯄꯤꯔꯝꯃꯤ ꯊꯥꯖꯕ ꯈ꯭ꯔꯤꯁꯇꯤꯌꯟꯁꯤꯡꯅ ꯏꯁꯣꯔꯒꯤ ꯁꯦꯕꯥ ꯇꯧꯕ ꯇꯣꯛꯅꯕ ꯃꯈꯣꯏꯅ ꯉꯝꯕ ꯃꯈꯩ ꯍꯣꯠꯅꯔꯝꯃꯤ ꯃꯁꯤꯒꯤ ꯐꯠꯇꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯊꯥꯖꯕ ꯀꯌꯥꯕꯨ ꯈꯨꯗꯤ ꯊꯤꯍꯜꯂꯤ ꯑꯔꯣꯏꯕꯗ ꯌꯨ ꯊꯛꯄ ꯃꯇꯤ ꯃꯅꯥꯎꯁꯤꯡ ꯂꯩ ꯑꯃꯗꯤ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯕꯨ ꯑꯔꯥꯟꯕ ꯂꯝꯕꯤꯗ ꯆꯤꯡꯏ ꯑꯩꯅ ꯎꯔꯝꯃꯤ ꯐꯠꯇꯕ ꯂꯌꯥꯝꯁꯤꯡꯅ ꯅꯨꯄꯥ ꯑꯃꯁꯨꯡ ꯅꯨꯄꯤ ꯀꯌꯥ ꯃꯈꯣꯏꯒꯤ ꯆꯈꯥꯎꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯑꯊꯧꯕ ꯄꯣꯠꯁꯛ ꯑꯃꯅ ꯊꯤꯟꯗꯠꯂꯝꯃꯤ ꯑꯩꯅ ꯍꯪꯂꯝꯃꯤ ꯃꯈꯣꯏꯅ ꯀꯔꯤ ꯇꯧꯈꯤꯕꯅꯣ ꯗꯨꯠ ꯑꯗꯨꯅ ꯈꯨꯝꯂꯛꯈꯤ ꯃꯁꯤꯒꯤ ꯅꯨꯄꯥ ꯑꯃꯗꯤ ꯅꯨꯄꯤꯁꯤꯡ ꯑꯁꯤ ꯃꯈꯣꯏ ꯑꯃꯒ ꯂꯩꯃꯤꯟꯅꯔꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯂꯨꯍꯣꯡꯂꯝꯗꯦ ꯃꯈꯣꯏꯅ ꯃꯕꯨꯛ ꯀꯪꯂꯕ ꯐꯥꯎꯕꯗ ꯑꯉꯥꯡ ꯌꯩꯊꯔꯝꯃꯤ ꯃꯈꯣꯏ ꯀꯩꯗꯧꯉꯩꯗꯁꯨ ꯄꯨꯛꯅꯤꯡ ꯍꯣꯡꯈꯤꯗꯦ ꯑꯩꯅ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞ ꯑꯃꯁꯨ ꯎꯔꯝꯃꯤ ꯂꯥꯏ ꯐꯠꯇꯕꯁꯤꯡꯅ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯆꯤꯟꯕꯥꯟ ꯑꯗꯨ ꯁꯥ ꯅꯠꯇ꯭ꯔꯒ ꯃꯅꯥ ꯃꯁꯤꯡ ꯄꯥꯅ ꯁꯣꯏꯕꯒꯨꯝ ꯁꯣꯏꯗꯠꯂꯝꯃꯤ ꯑꯩꯅ ꯍꯪꯂꯝꯃꯤ ꯀꯔꯤꯒꯤꯗꯃꯛꯇ ꯑꯁꯤꯒꯨꯝꯅ ꯃꯤꯁꯤꯡꯁꯤꯕꯨ ꯑꯣꯠꯄꯤꯔꯤꯕꯅꯣ ꯗꯨꯠ ꯑꯗꯨꯅ ꯈꯨꯝꯂꯛꯈꯤ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯃꯈꯣꯏꯒꯤ ꯃꯄꯥ ꯃꯃꯥꯗ ꯍꯪꯒꯠꯅ ꯈꯨꯝꯈꯤꯕ ꯃꯆꯥꯅꯨꯄꯥꯁꯤꯡ ꯃꯆꯥꯅꯨꯄꯤꯁꯤꯡ ꯃꯌꯥꯅꯨꯄꯥꯁꯤꯡ ꯑꯃꯁꯨꯡ ꯃꯃꯧ ꯅꯨꯄꯤꯁꯤꯡ ꯑꯣꯏꯈꯤꯕꯁꯤꯡ ꯑꯗꯨꯅꯤ ꯃꯈꯣꯏ ꯄꯨꯝꯅꯃꯛꯅ ꯐꯠꯇꯕ ꯑꯣꯏꯔꯛꯍꯟꯕꯒꯤ ꯃꯍꯨꯠꯇ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯔꯝꯒꯗꯕꯅꯤ ꯃꯈꯣꯏ ꯀꯌꯥꯅ ꯑꯔꯥꯟꯕ ꯋꯥꯍꯩ ꯁꯤꯖꯤꯟꯅꯈ꯭ꯔꯦ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯃꯄꯥ ꯃꯃꯥꯁꯤꯡꯗ ꯑꯀꯟꯕ ꯑꯊꯤꯕ ꯋꯥꯍꯩ ꯉꯥꯡꯂꯝꯃꯤ ꯃꯈꯣꯏ ꯃꯉꯛ ꯀꯟꯕ ꯐꯠꯇꯕ ꯃꯤꯁꯤꯡꯅꯤ ꯃꯁꯤꯒꯤ ꯃꯔꯝꯅ ꯃꯈꯣꯏꯒꯤ ꯃꯆꯤꯟꯕꯥꯟ ꯁꯣꯏꯗꯠꯂꯤꯕꯅꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏ ꯅꯣꯡꯃꯗꯤ ꯁꯤꯒꯅꯤ ꯑꯗꯨꯕꯨ ꯀꯔꯝꯕ ꯃꯇꯝꯗ ꯃꯗꯨ ꯑꯣꯏꯒꯅꯤ ꯑꯩꯈꯣꯏꯅ ꯈꯪꯗꯦ ꯆꯥꯟꯕꯤꯗꯨꯅ ꯁꯦꯝ ꯁꯥꯕꯤꯔꯣ ꯁꯦꯝ ꯁꯥꯒꯗꯧꯔꯤꯕ ꯑꯗꯨꯗꯤ ꯁꯔꯒ ꯆꯠꯅꯕꯒꯤꯅꯤ ꯑꯩꯈꯣꯏꯅ ꯆꯠꯄ ꯃꯇꯝꯗ ꯇꯥꯟꯖꯥ ꯑꯗꯨ ꯂꯩꯇꯦ ꯆꯥꯟꯕꯤꯗꯨꯅ ꯑꯃꯒ ꯀꯣꯛꯅꯧ ꯏꯇꯠ ꯇꯠꯇꯅ ꯅꯈꯣꯏꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩꯔꯕꯗꯤ ꯄꯨꯛꯅꯤꯡ ꯍꯣꯡꯂꯣ ꯑꯗꯨꯒ ꯃꯗꯨ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯅꯪꯅ ꯄꯨꯛꯅꯤꯡ ꯍꯣꯡꯒꯗꯕ ꯂꯩꯍꯧꯔꯕꯗꯤ ꯄꯨꯛꯅꯤꯡ ꯍꯣꯡꯕꯤꯍꯧꯔꯣ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯁꯤꯒꯨꯝꯕ ꯇꯦꯁꯇꯤꯃꯣꯅꯤꯁꯤꯡ ꯑꯁꯤ ꯑꯩꯅ ꯊꯧꯁꯥꯈꯤꯗꯦ ꯑꯩꯍꯥꯛ ꯑꯁꯤ ꯑꯁꯤꯒꯨꯝꯕ ꯍꯦꯜ ꯑꯃꯁꯨꯡ ꯍꯦꯕꯟꯒꯤ ꯇꯦꯁꯇꯤꯃꯣꯅꯤ ꯑꯁꯤꯕꯨ ꯊꯧꯁꯥꯕꯤꯗꯕ ꯑꯆꯦꯠꯄ ꯄ꯭ꯔꯦꯁꯕꯤꯇꯦꯔꯤꯌꯟ ꯄꯥꯁꯇꯔ ꯑꯃ ꯑꯣꯏꯔꯝꯃꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯩꯅ ꯎꯈ꯭ꯔꯕ ꯑꯗꯨ ꯅꯈꯣꯏꯗ ꯑꯆꯨꯝꯕ ꯑꯗꯨꯒꯤ ꯁꯥꯈꯤ ꯑꯣꯏꯔꯤ ꯑꯁꯦꯡꯕ ꯄꯨꯟꯁꯤ ꯑꯃ ꯍꯤꯡꯕꯗ ꯆꯤꯡꯅꯕꯤꯒꯅꯨ ꯃꯁꯤꯒꯤ ꯇꯝꯊꯤꯔꯤꯕ ꯑꯋꯣꯠ ꯑꯅꯩ ꯑꯃꯗꯤ ꯋꯥꯌꯦꯜ ꯕꯤꯆꯥꯔ ꯑꯁꯤꯗ ꯆꯪꯕꯤꯒꯅꯨ ꯀꯟꯕꯤꯕ ꯐꯪꯂꯣ ꯅꯍꯥꯛꯀꯤ ꯍꯛꯆꯥꯡꯒꯤ ꯑꯅꯤꯡꯕꯗ ꯍꯤꯡꯒꯅꯨ ꯑꯗꯨꯕꯨ ꯏꯁꯣꯔꯒꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛꯇ ꯄꯨꯛꯅꯤꯡ ꯊꯝꯃꯨ ꯖꯤꯁꯨꯕꯨ ꯈꯪꯗꯕ ꯃꯤꯁꯤꯡꯒꯤꯗꯃꯛ ꯍꯥꯏꯖꯕꯤꯌꯨ ꯑꯐꯕ ꯋꯥꯄꯥꯎ ꯁꯟꯗꯣꯛꯇꯨꯅ ꯃꯍꯩ ꯌꯥꯟꯕ ꯑꯣꯏꯌꯨ ꯑꯌꯨꯛꯇ ꯉꯟꯅ ꯍꯥꯏꯖꯕꯤꯌꯨ ꯁꯟꯗꯦ ꯅꯨꯃꯤꯠꯁꯤꯡꯕꯨ ꯑꯁꯦꯡꯕ ꯑꯣꯏꯅ ꯊꯝꯃꯨ ꯄ꯭ꯔꯚꯨꯗ ꯇꯥꯏꯠ ꯅꯤꯡꯊꯤꯅ ꯄꯤꯕꯤꯌꯨ ꯁꯔꯒꯗ ꯅꯈꯣꯏꯒꯤ ꯂꯟꯁꯤꯡ ꯄꯩꯁꯤꯜꯂꯨ ꯑꯗꯨꯒ ꯄ꯭ꯔꯤꯊꯤꯕꯤꯗ ꯄꯩꯁꯤꯟꯒꯅꯨ ꯑꯩꯅ ꯍꯥꯏꯖꯩ ꯑꯃꯁꯨꯡ ꯅꯈꯣꯏꯕꯨ ꯕꯣꯔ ꯄꯤꯔꯤ ꯏꯉꯝꯉꯝꯕ ꯖꯤꯁꯨꯒꯤ ꯃꯤꯡꯗ ꯃꯇꯥꯡ ꯑꯁꯤꯗ IPJIT ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯁꯟꯗꯣꯛꯆꯔꯤꯕ ꯔꯦꯚꯔꯦꯟ ꯄꯥꯁꯇꯔ ꯄꯥꯔꯛꯀꯤ ꯇꯦꯁꯇꯤꯃꯣꯅꯤ ꯂꯣꯏꯁꯤꯟꯖꯔꯤ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯀꯤ ꯃꯊꯛꯇ ꯏꯁꯣꯔꯅ ꯕꯣꯔ ꯄꯤꯕꯤꯕ ꯑꯣꯏꯁꯅꯨ ꯑꯗꯣꯝꯅ ꯄꯨꯛꯅꯤꯡ ꯍꯣꯡꯗꯨꯅ ꯀꯟꯕꯤꯕ ꯐꯪꯂꯕ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯃ ꯑꯣꯏꯔꯕꯗꯤ ꯁꯔꯒꯗ ꯑꯗꯣꯝꯒꯤ ꯂꯟ ꯄꯩꯁꯤꯟꯅꯅꯕ ꯊꯕꯛ ꯀꯟꯅ ꯁꯨꯁꯤ ꯄ꯭ꯔꯚꯨꯒꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛꯀꯤꯗꯃꯛ ꯑꯩꯅꯁꯨ ꯄ꯭ꯔꯚꯨꯗ ꯑꯗꯣꯝꯒꯤꯗꯃꯛ ꯍꯥꯏꯖꯔꯤ ꯑꯃꯗꯤ ꯑꯗꯣꯝꯕꯨ ꯕꯣꯔ ꯄꯤꯖꯔꯤ ꯏꯉꯝꯉꯝꯕ ꯖꯤꯁꯨꯒꯤ ꯃꯤꯡꯗ